अहानबद यामना मरुइबा अपडेट खरा थमजगे हंदकता नौना मणिपुरी अमसोंग मिजोरामदगी कुकी मियोय चनीगा निफु इजराइल गी गवर्नमेंट इजराइल गी लॉस ट्राइब ने हाइदुना लौसिनख्रे मखोय इजराइल दा थुंख्रे मकाताना लॉस ट्राइब थिदोक्तुना लौसिनखिगनी हाइरी नुमित खुदिंगी सेसो अमोमना वकत खोंजंग सिनबगी हाइनबी थादोक्तुना पुनसिललासी क्वाक्तागी सेसो मंगागी वारेप पीडीएना सपोर्ट तौदे ngarang moirangda thokiba leibak thiba thodok aduga mari lenena ngasi क्वाक्तादा अम्पिया यावना सेसो मंगा पंकिबा मिफम अदुदा लौकिबा वारेप रिजोल्यूशन अदु पीडीएना कैदोनुंगदा सपोर्ट तौरोय इंडिया गवर्नमेंट की प्रॉक्सी लानमी ओइरिबा सिन कुकी ना सेमदना थोंजनबा जर्मन रोड हाइबा लंबी असिदा क्वाक्तागी पोचै पुरगनी हाइबा पीडीएना कैदोनुंगदा अयाबा पिरोय अमसुंग अथिंगबा थमले असिगुम मथोंग हुक्तबा वारेप लौबदा साउना यावरिबा सेसो मंगासु अथुबा मतमदा मियाम खंगना सेंगदोरकनबा नुमित निनी के मतम पिरी करिगुंबदा हाइरिबा वाफम असि सेंगदोरकतबा तारबदि पीडीएना सेसो मंगागी मथक्ता खुद थारगनी हाइना जेम्स पब्लिसिटी सेक्रेटरी पीपल डिफेंस आर्मी मणिपुर ना फोंदोक पिरी नुमित खुदिंगी सेसो अमममना वकत खोंजंग सिनबगी हाइनबी थादोक्तुना पुनसिललासी इरमदमगी लुरबा तनकक्सिदा नुमित खुदिंगी सेसो अमममना वकत खोंजंग अममम सिनबगी महत्ता लमदमसिदा लैरिबा सेसो सिंगना पुनसिमदुना पुनबा सक्तम अमा सगत मिनरगा अखोइना बु पुल्लबदि सोइदना माइ पाकनी हाइबगी वखलोंदा मांग थादुना थबक तोमिनसके हाइना थाउगई पंगई यादोंगी माइकैदगी फोंदोरकले लुपासिगी सेरोल अमना फोंदोरकदा मे 2023 दगी कुकी नार्को टेररिस्ट सथरकलिबा लालोनसिंग असिबु लैंगाकासिना उसिनदना तुमदुना लैरिबा सिलेपकदबनी मामागी माथादा तुमदुना लैरिबा अंगांग हाटकिबा अमसुंग थोकलिबा वायलेंसकी थौदोक कया अस्ते लमदमसिदा लैरिबा सीएसओ सिंगना लाइबक थीरबा थौदोकसिंग असिगी चपमाना बोयल फंगनबा संगसिलकपा खोंजंग खुदिंगमक थाउगई पंगई यादोंगना अवांग मथाक्ता इकाई खुमनसे अमसुंग सरुक याजरी मियामगी खोलाबु लैंगाकना यानि खंदना अदुमक लैखिगे खल्लगदी मियामगी इहौ कैदोनुंगदा थिंगबा ngamloi हाइबा वाफम असि लुपकी वखंदगी फोंदोक्सरी ब्रेकिंग न्यूज यू लीटर कुन पुरकपा नुपा अमा क्वाक्तागी प्रजाना फारे हाइरी यूसी निसारा निसाना तबरा हंख्रे वांग असिगी पौखुम अदोमसु पिबिरमु अदोमगी लैरक खुलक्ता बेंतर यू योलफम लैतबरा यूदी हुई हौदोंगी सखाउदा तागदोरिब्रा मीगी सखाउदा तागदोरिब्रा तलब खैनी जागा अदोंगी लैरक खुलक्ता दुकानदा योंदबरा करीगी ngasi फावबा निसानी खंदबदा चारी निसाना पुंगनमक चाबदा फत्ते निसागी पोलमसिंग थिंगबदा मियाम पुंगनमकना सगतकनी अदुबु थौदौ सोरबति मियामना वरौगनी हाइना फोंदोकनरी यूएस की व्हाइट हाउस ता पांगथोकिबा प्रेस डिनर प्रोग्राम दा नोंमै कापगी थौदोक थोकिबा अदु ईरान गी लानगा मरी लैनबरा यूएस की प्रेसिडेंट डोनाल्ड ट्रम्प ना करी हाइरी यूएस की प्रेसिडेंट डोनाल्ड ट्रम्प ना व्हाइट हाउस ता पांगथोकिबा चाही गी ओइबा थौरम व्हाइट हाउस कॉरेस्पोंडेंट एसोसिएशन डिनर गी थौरम दा थोकिबा नोंमै कापगी थौदोक अदुना ईरान गा सोगनरिबा लान असिदा करिगुंबा मखल अमत्तगी चैथिंग पीबा ngamloi हाइना फोंदोक्रे व्हाइट हाउस ता चाही की ओइना पांगथोकपा व्हाइट हाउस कॉरेस्पोंडेंट एसोसिएशन की डिनर प्रोग्राम पांगथोरिंगे मियोय अमना नोंमै कापतुना अटैक चथरखिबा थौदो अदुगी मतांगदा पाउमी सिंगना उन्नबदा यूएस की प्रेसिडेंट डोनाल्ड ट्रम्प ना वाफम असि फोंदोखिबनी पाउमी सिंगा उन्नबगी थौरम अदु प्रेसिडेंट डोनाल्ड ट्रम्प ना हाई व्हाइट हाउस ता संगनाइरबा लैबक असिगी मीडिया पर्सन सिंग यावबो चाही की ओइना पांगथोकपा डिनर प्रोग्राम पांगथोलिंगे मियोय अमना नोंमै कापतुना अटैक चथरखिबगी थौदो अदुगा ईरान का यूएस का थोकलिबा कन्फ्लिक्ट असिगा मरी लेनेरमगनी हाइबदी हौजिक फाउबगी ओइना महाकी वाफमदा थाजबा लैते अदुबु ngasi थोकलिबा नोंमै कापगी थौदो असिना ईरान बु यूएस ना लान सोंगदुना थमाइथिबा पीनबा होनाबदा करिगुंबा मखल अमतगी अयेत अपन पीबा ngamloi नोंमै कापसिनुना अटैक चथरकलिबा असिना यूएस ना ईरान गी मथक्ता चथरिबा लान असिबुसु अथिंगबा पीबा ngamloi यूएस की माइकैदगी मखा ताना अफबा थबक थौरम कया मखा ताना चथखिगनी हाइना फोंदोखी चाही की ओइना पांगथोकपा संगनाइरबा जर्नलिस्ट कया यावबा डिनर प्रोग्राम अदुदा नोंमै कापसिनुना अटैक चथरखिबा मियोय अदु यूएस की सिक्योरिटी फोर्स ना फागतपा ngamlei महांगना करिगिदमक्ता नोंमै कापसिनुना अटैक चथरखिबनो हाइबदु खंगदोकनबा इन्वेस्टिगेशन चथबा हौख्रे सिक्योरिटी फोर्स ना फारबा मियोय अदुदी कोल थॉमस एलियन कुंट्रागामाथोय कवी महांगना ngasi यूएस लेंगा की सिक्योरिटी चेक पॉइंट नमखाइदुना अटैक अदु चथरखिबनी मियोय अदुना यूएस की सीक्रेट सर्विस एजेंट्स नोंमै कापसिनुना अटैक चथरखि अदुबु बुलेट प्रूफ की मतेंगना सिक्योरिटी एजेंट अदु करिसु असो अपन यावखिदे हाइना महांगना फोंदोरकली मांगना मखा तारदुना हाई खुलाई पाइबा सखंगदबा मियोय अदुना चौरांगना 50 यार्ड रोम लाप मफमदगी नोंमै कापसिनुना अटैक चथरखिबनी अटैक चथरकपा अदुदा महा खुलाई थुना मफम अदु थादोक्तुना चतखी नोंमै कापगी थौदोक थोखरबा मतुंग व्हाइट हाउस ता पांगथोकिबा व्हाइट हाउस कॉरेस्पोंडेंट एसोसिएशन थौरम अदु खुदक्ता लोइसिनखि हाइना महांगना फोंदोखी
Nakal amaromda Pakistan senduna Islamabad US amadi Iran gi marakta anirak suba oina wari sananaba tharang toramba aduda US ki mahut senduna saruk yagani haina tharang toramba US ki delegate sing adu Pakistan da chatkidrei Hiram asigi matang da hoki batang da numita US ki President Donald Trump na Pakistan da pangthokadawriba peace talk aduga mari lainaba cherol ama US ta leingak ta piraki adubu hairiba cherol aduda yariba warol sing adu yaningdabadagi khudakta US na Pakistan da laiba asigi Special Envoy Singh Thanaba Thorang Toramba adu khudakta cancel tawki khongchat adu cancel tawre haiba tabaga thangnaba minute taragi matungda amuk hana afaba US na yagadaba warul kaya yawba cherol ama makhata na mari lainaba authority dagi pisilakhi US amadi Iran gi marakta peace talk chathaduna yana cherol ama khuyek pina bada US na yadaba laite mari lainaba authority na makhoi gi khudong chaba yenglaga wari sananaba invitation pirakpada karisu kai balaite adubu Mai pakpa purakpa ngamloidaba maram chadaba wari sananabagi damak pung taraga nipan chupna flight tongduna Pakistan da chatpadi US na yabang ngamloi haina paumising da phongdokhiba laikre Donald Trump na Pakistan da chatuna wari sananabagi US na lokholama thorang adu cancel tawre haina phongdoragliba wafam adugi matangda paumising na hangba wahangi paukumpira duna hojik fawbagi oina US na Iran gi mathakta amuk hana attack chatharagani haibigi warefti lawba laitri haina sumagna makata ki US ki President Donald Trump na paumisinga una duna haukiba thangja numita phongdokhiba wafam asi Iran gi Foreign Minister Abbas Araghchi na Islamabad chatuna Pakistan gi Military Chief Asim Munir amadi Prime Minister Shehbaz Sharif unaraba matung Pakistan thadokuna atopa leibak singda makhata na chatkhiba adugi matungda phongdorakhiba wafam amani ningsing bayabadi haukiba chahi asigi February 19 dagi hauduna US amadi Iran gi marakta akanba lantha amarom chumna chatharaba matungda US ki President Donald Trump na numitara ga marini gi oiba ceasefire chanaragani haina lauthokraba matung Makata na matam leptaba ceasefire chanaragani haina hojik fawbi oina nakalani gi marakta hagthengnana lan chathaba lepna basu Strait of Hormuz amadi Iran gi nuclear plan gi matang da US amadi Iran gi marakta nongmagi muknabagi chang hengalakli US amadi Iran gi marakta thokliba conflict asina maram oiraga malem gi economy da yamna chawna chaitheng pirakli Malem gi economy da yamna chawna nangli ba chaitheng amadi Middle East ta thokliba conflict asi loishinna bagi pandamda Pakistan na US amadi Iran gi marakta Diplomat ki oiba warisana duna nakalani gi marakta yasinaba puraknaba honaba leptri adubu tha asigi taraga mathoi amadi taraga nithoi da Islamabad ta US amadi Iran gi marakta hanboina warisana ki ba adu nakalani gi marakta tongan ba wafam kayada yasinaba purakpa ngamdabadagi warisana ba adu mai pakpa ngamdana loishinki Makata na US amadi Iran gi marakta ngarang Islamabad ta amuk hana warisana ragani haina Pakistan gi Makok thongba lainga kamari lainaba official singdagi kaidagi phongdorakhiba laikre adubu ngasi fawba US amadi Iran gi marakta muknaba na maram oiraga hojik fawbagi oina wari sanaba ngamdana lairi Delhi police na nongmaina kaptuna delivery agent ama hatkre New Delhi gi Dwarka area da Delhi police constable amana food delivery agent ama nongmaina kaptuna hatkre Mei amana sopa nanghankre hari news agency amagi report ki matung ina thogdo adu New Delhi gi Dwarka area da leiba Jafarpur Kalanda da thokibani Rupesh Kauba lever amana mahaki ani suba machanupa gi birthday thoram ama pangthoki thodo aduda mioi kun hena laktuna sarugyaki cake cutting ceremony loiraba matung hariba mioi sing adu ayambana mafam adu thadokuna chanaki adubu numit adugi numidang pung ani rom taba matamda chawrak na mioi tarukrom Rupesh ki thongal da wari watai sanaduna laiki mioi sing aduna wari sanaduna lairingai Delhi police ta constable oina thabak tawba Neeraj Kauba mioi ama mafam aduda laktuna karisu nataba maram amagi matangda awai akum tawnaki awai akum tawnaba adu tamna hengalakpadagi khanghaudana constable Neeraj na nongmai kapthorakpadagi food delivery agent oina thabak tawba Pandav Kumar mathabak nongmaina panduna sokhi asida natana mioi amasu nongmaina panbadagi asopan nangki soklaba mioi ani adu khudakta manak nakpa hospital da pukhatuna ana laying chathaki adubu Pandav Kumar laikana bangamdana hospital adu da laikidabani hari thogdo asagi matangda Delhi police ki maikaidagi phongdorakpa wafam amada mihat asida chenariba Neeraj Delhi police ki special cell da constable oina thabak tawba mioi amani mahak Haryana gi Rohtak tagini hari haukiba chahi taraga mangarom asidagi hauduna constable Neeraj Rata village ta mathanta leirakiba mioi ni hari mihad asigi matangda mari lainaba police station na case ama register tawduna investigation chathaba haukre accused person constable Neeraj su police custody da thamduna hojik wahang pahong chathari hari Hello PWD tabro singzamaidagi Kanchipur fawbagi marakta pothole chahumga yankhai rom leire NH 102 hairambadagi action highway 1 gi thakta onkhalaknaba Imphaldagi More fawbagi highway paringi marakta singzamai Kaithel dagi Kanchipur gi MU gi main gate fawbagi manungda pothole chahumga yankhai rom leire
pothole-sing asi leingaki Public Works Department na mensiduna semjinbidabadagi lambi matek asida chathok chasin tawriba gari macha amadi achobasingna pothole-sing asi thairaga chanaba honaba amadi thaihaudabadagi thaudarubada tusin khotchinduna khudongchadaba kaya mayoknare lambi asida numit khudingi chattaba yadabadagi chathok chasin tawriba ahal laman pauchi asida hai Kanchipurdagi Singzamai Kaithil Faubi manungda highway asigi mediangi nakal animakta pothole chahumga yankhairom laibadagi numit khudingi gari thauduna chathok chasin tawriba miyoi singna khudongchadaba kaya mayoknare highway asigi lambi matek asi fatana leiringai gi cheirakta amuk PSE digi makhada sewerage project kidamak lainungda fumba pipe sing samjinnabagi achoba kom tawkhibasing mention bidabana median gi lambi wangmada len ahum lairabasu lambi pixel halakpagi mathakta lambi mayagi pothole sing ningthina mention bidana matam sangna thambasina lambi sida numit khudingi passenger service tawribasingi gari asu open yamna yaunare mari lainaba department gi miyoi singna hana pothole khara mention lamba adusu handaki nong khara churakpasida ising amuk thumjillubada hanadagi hena sathina phibam soksil hale hari lambi gi nakalda pothole khwaidagi hena lairibasi lambi paring asida Singzamai waikhom laikai dagi kakwa asem laikai faubasina oiri mafam sida achat awok singna chaka ani amadi ahum panba gari sing thaubada khudongchadaba kaya mayoknare thawong sigi matangda Manipur leingaki Works Department gi makok thongba official singna athubada yengsin biduna hojik oiriba lambi gi fibam semjin binaba amadi tangai fadana pothole sing mention binaba achat awok singna media gi khuthangda phongdoragli amarom da lambi paring asida drainage matik chana semjin dabana maram oiduna pung kharadang nong leptana chubada ichumna lambi gi saruk ayamba ising thumjili masina maram oiduna pothole na chingba mensinuna semjil labasu kuina chatte khudongchadaba singsi state si fauduna chatliba Trans Asian Highway gi saruk amasu oiribanina mari leinaba authority na ahakpa miing changhaningi achat awong sing amadi lambi gi nageta tariba miyamna khudong thiba kaya nangbadagi pendaba phongdok tuna khongjang changsilakpa ngaiduna leibagi thawung peningai oide hainasu achat awok singna phongdor rakli liba angang amasung micham hatpagi thogdok singna khwang poirabasu Manipur Human Rights Commission di sor holamdre February 9 2026 tagi Manipur Human Rights Commission MHRC di utup tabadawna taduna leiramde chahi kayagi mamangdagi Manipur laiba asigi constitution na piba protection of human rights ki provision sing khongaung na ba thogdok wathok kaya thoktuna lakpagi mathakta May 3 2023 dagi mathong khangdaba kuki Jona konsinba proof khara na Manipur dagi legislature ki power yawba separate administration lawgani haiduna akan balan horakpadagi human rights violence ki thogdok kaya manam thokselakpagi makha tarakpada Tronglaubi P Gelmon amasung TM kasomna chingbada pigliba angang yauna micham sing hatpagi thodok sing thoraklabasu Manipur Human Rights Commission di sor hondana leiramle February 2025 ta taragani thoi suba Manipur Legislative Assembly bu suspended animation da thamlaga numit adudagi tha taruk ki oina president rule gi lengak thengkhang anirakta lehel lingai gi cherakta lan asigi tamthiraba thodok sing lakak tawraba matung lengak makhal asigi matam chahi ama fagadaba numit kharani damak ngaisilaklaba February 4 2026 ta president role lokthok numit adugi nungthilda anawba lenga ama wasak lawduna linglakpadagi amu hanalana sigi fibam uchida mu hanjillakpadawna thowaningdaba micham hatpagi thodok sing toina thoksilakpadagi miyamna thodok sing asigi matangda Manipur Human Rights Commission MHRC da kanagumbi singna petitioner oiduna thawoina wakaludrabasu mahausagumna tamthiraba thodok sing thorakpada commission gi maikaidagi so moto da lokhatpam thokpa casing lokhalaga wild chathaba wild gi matung ina mari leinaba authority da direction pibena chingbagi thabak sing pirak karigino haina hangnarakpadagi pauti asina commission asi hojik kari karamba fibam da lairibage haiduna khongul lirubada pumsi siraga utup tabadawna taraga leiramba thengnare miyamgi maikai commission asina handak thokliba thodok sing asigi matangda so moto da mathau taba casing lokalaktriba karigino haibo wahang sing hangnarakpada natana miyoi kharana commission asida chatuna wakanna bahonarubada masigi thabak thoram sing chap leptuna leiramba thengnarakpani hairi miyam hangnarak wahang amasung thengnarakpa fibam asigi khongul lirubada oiram liba fibam di Manipur gi miyam na constitution na piba hak sing fangjana amasung makhoigi punsi ngak senbinabagi thabak mathau tare haibadagi kumja 1998 ki June kungatareta Manipur Human Rights Commission lingkhatkibani ahan bahugdorakpada commission asigi tangai fadaba chairperson amasung member sing haptuna tawfam thokpa mathau sing tawalamki state lenga ki maikai dagi mau anau bidawna thabak falam labasu matam kuina sangna commission asigi leifam thokpa chairperson amasung member sing leitabadagi masigi thabak thoram sing chap lebluraba matung senior council khaidem manibu ahan bada member oina hablaga active chairperson oina thabak taholaki mahaki matung dana justice
Uflendu Bikas Saha UB Sabu chairperson oina haptuna commission asibu makha tana hingalaki khwaidagi laibak thibadi UV Sana commission ki chairperson oirambadagi matam suraduna August 24 2024 da pharmacy-dagi pothakraba matungda numit chahumga humfuga mathoini August 20 2025 fawba amuhana commission asi mapu pandabagumna thamlaki Fibam asidagi commission ki hangduna lairagli chairperson ki mention binaba high court fawba wakalakpa yauki Court की direction दगी लेंगांग August 21 2025 ता notification अमा थोक्तुना February 3 2023 दा member ओइना appointment पी खिबा के खागेंद्र बु chairperson की थबक पांगथोकपगी अयाबा पिरकी commission असि न होंगना न हिंगत हलक लबनिना Manipur Human Rights Protection A की provision सिंग नमियाम की दमक पिरिबा खुदोंग चाबा सिंग फंगलक लगनी हाइबिगी थाजबा लेनखी लाइबक थीबदी February 3 2023 दा member ओइना appointment पिरबा मतुंगदा chairperson की थबक पांगथोकपा फावबा याहन खिबा Member ki Khagendra gisu matam loishin khibadagi chaliba chahi sigi February 9 2000 commission asi sor hondana leiramba thengna rakibani maram asina maikai kayadagi miyamna hujik pikli bangang ani yauna micham sing mathang bom tu handuna hatpagi thodok sing na khwang koirakpaga iroina na thodok sing asibu yaningdaba phongdok tu na horakpa miyam dasu security ki maikai dagi ukai taktharakpada Asok apan na chingba kaya yaurak pa na miyam gi wakat fam leitre haira duna commission asi lengang na hongna na sor hapchen duna holhan ba mathaw tari haina su phongdong na ragli panbaya badi commission asi lamfel part court complex ta leiram badagi housing na Imphal East ki palace compound gi plot number 10 Govindaji road ta leiba Jayadip plaza da honglak tuna libani